Praise the Lord. I Chingkhei Ngamba Haorongbam Grace Apologetics ki was Jesus Resurrected hiriba episode asida ichinaw mayamu taram nokchari. Mamangi episode ta ikoi nainamina khare madudi Jesu Christ taibang myoiba singi ayol arangi dama Calvary cross ta Rome gi luchingba Pontius Pilate ki mieng yathangi makhada crucified tauki haibase. Hiriba episode ase yenghauda ichinaw sing yauragasu mathaki I button asida click tawbiraga yengbiba yagani. Makha description dasu link share tawjaramge. Ngasi Christian singi thajabagi yumpham oiriba hairagadi Jesu Christa asibabu yoi tawduna humni suba numitta haibadi nomaijing numitta hingat lakhi haibasini. Masi khakta nataduna mahak numit nipuni chupna mahak ki sebok singa tharaga mioi chaungagi mathakta mahak hingat lakhi haibase matamdugi miyamna mamitna uba phangki haibasini. Panjakharba thodok ase aikoi Bible gi ahanba Korinthia padup tranga gi pada ahum dagina nipan yamna sengna aikoi da takle. Bible gi gospel lyrics sing hairagadi Matthew chapter 28 verse 1 dagi 20 aduga Mark ki chapter 16 gi verse 1 dagina 14 Luke ki chapter 24 gi verse 1 dagina 53 amadi John gi chapter 20 gi verse 1 dagina 29 na yamna sengna logical oiba evidence oidi. Ngasi mioi kanglup kharana Jesu Christa asibadagi hingat lakhi haibase thajabada yamna wana tholi. Hoi chumi asibadagi hingat lakpa haibase scientifically next to impossible haiba yai. Adu mapu ibogi mafamdadi oithoktaba haibase laite haijaningi. Jesuna asibadagi hingat lakhi haibase thajadaba mioi kharana pukhat lakhiba theory khara aikoi ngasi nainaminasi. Ahanbada the legend theory. Haibadi Jesuna hingat lakhi haiba wari se achumba natte thainagi mathang tarakpa wari ni haibasini. Adubu hairiba theory ase pangal yamna soli. Bible New Testament gi X hairiba historical lyric asigi chapter 4 gi verse 1 dagina 17 da Peter amadi Johan bu phaduna Jehudi singi wild sangda puthokpa matamda phawba makoina siba kidana Jesuna hingat lakhibagi wari thona phana haiki. Hairiba sigumba thodok ase matamdugi governor ming oina palabda Pliny the Younger mahakna Rome gi emperor Trajan da pikhiba chithi da Christian singna siba kiraduna Jesu hingalakpagi wapau sandoktuna lei haibase tamki. Hairiba chithi ase chaurakpa ingkumja chamaga 39 haibadi 112 AD gi adwaida ikhiba chithi ni. Hairiba logical oiba evidence sing asina the legend theory haina riba theory asibu chumde haina sengna tagli. Anisubada the stolen body theory hairiba theory asina claim tawribadi Jesu gi hakchang se mahaki sebok singna momphamdagi huran ki haibasini. Asigi theory se matamdugi Jehudi purohit singnasu achumba oinanaba kanna honarami. Aikoi Bible gi Matthew chapter 28 verse 11 dagina 15 da uba phangi madudi purohit singna Jesu gi asib hakchang leiramdre haina tarakpadagi mongpham sanglamba lanmi singduda paisa pijaduna Jesu gi hakchang makoina tumlingai da sebok singna hukhibani haina sandohanki. Christ gi ingkumja humphumari haibadi 64 AD gi adwaida Nero koba Julia Claudian dynasty gi aroiba Rome gi emperor mahaki haktakta Great Fire of Rome haina khangnaba numit mapan ni chupna Rome da mai chakhibagi thodok aduda Nero na Christian singbu maral siduna henna makhoida isimina thokhanki. Adubu yamna ngakningai oiribadi hairiba the stolen body theory asigi matung ina Jesu gi sebok singna Jesu gi hakchang huran bo oiram lagadi hingsu hingat lakhidaba Jesu gi damak Nero gi ot naiba sing kudingda hingat lakhidaba Jesu gi mayokta matamdugi Christian singna karigidamak lepkhidrina. Matam adugi Christian singna Nero gi otpa naibada mi amatta phawbana makoina Jesu gi hakchang momphamdagi tuminna huran khibani haiba itihas ki record ta ikoi thingnade. Panjakharba historical fact asinasu the stolen body theory se oithokpa yaroi haibase ikoina mayek sengna uwa phangje. Ikoi makhatana ninaminasi aroi boina the hallucination theory haibase. Hallucination haibadi laitaba pot amabu laibagumna mabuk ningda uhanba haibani. The hallucination theory gi matung inna Jesu gi sebok singda Jesu gi khonjel se mabuk ningda tahanba amadi toina uhanba maram aduna Jesu se makoina hingat khre haina thajaribani haina mi kharana claim tawri. Adubu hairiba theory ase asoiba kiyana question duna laiba aikoina uwa phangje. Aikoi makhatana yengminasi
Jesu gi sebok singi marakta Jesu hingat le haibase mamitna una pukning da chingnaba kaya su yauri. Masi Matthew chapter 28 gi verse 16 dagina 17 na yamna sengna panduna le. Jesu na hingalak le haibase mahak makki manawpa James na phawa thajaramde. Adubo Jesu na James ki mamangda hingala matungda aikoi ahanba Korinthia pandup tranga gi pada taret uwa fangi madudi Jesu masamak James tasu hingalaktuna utki. Christian singbu ot nairamba Christian singbu yeknabani khalamba Tarsus ki Saul kona Paul haina kaukiba mahaksu Jesu na mahaki mamangda utpiduna thajaba chetpa Christian ama oiki. Gary S. Sibcy kauba clinical psychologist amana asumna mahaki chahi kunromgi experience ta mi kanglup oina hallucinate oiba thengnadri amadi oithokpa yamna wana thokni hairi. Makhatana Gary Collins kauba psychologist amana su asumna testify tawri madudi mioi ani natraga anigi mathakta manaba posak natraga manaba mioi uba haibase hallucination di oiroi hairi. Aduga Bible gi record matungina Jesu hingalakhibase mioi khara khaktana uhoba natte mioi kanglup kayana su ukhi haibasine. Panjakraba evidence singna ekhoibu mayek senghali madudi hairiba the hallucination theory se self contradiction kayana question duna lai haibasine. Aigi nuksiraba isi nausing isana isada ngasi hangba yaba wahang adudi Jesu hingalakhibra haibase nataduna Jesu hingatkhi haibase nahakna thajabra haibasine. Maramdi ibungo Jesu Christ masamakna Bible gi John chapter 11 verse 25 to 26 ta ngasi su asumna hangduna leiri. Hingatpa amadi hingba adu aini aibu thajaba kanagumba midu sirabasu hingani hingduna leiriba kanagumbana aibu thajarabadi kaidongai dasu siraroi maduna hakna thajabra.